Malim sida myoy pumnamak manana poklobasu Khunaigi Khetnabi kayana Khunaigi Khetnabasing lesang sitna myoy kaya ama puruk kaya ama maningtamna hingjaba chaujaba amasung makalamna punsi lenba ngamde myoy kanglup amana tongduna nahitpagi Khetnabi amasung thogdok kaya puwarigi tangkak kaya ta thengnakre haujiksu thokli asigumba Khetnabi asi mathanta mangkhiduna namthabiraba kangpusing adu maningtamna hingjakhiba natte Nayat piraba kangbu adugi maraktagi mathawna phaba marosing leiba amasung lujingbagi magun chenba myoising thoraktuna Khunaida leiba Khunaigi Khetnabasing manghandaba lanjang changchinduna Khunaida ahongba purakhiba ngaktani April 10 asi Bharat ki oina adugumba myoi ama pokhiba numitni Laikhidraba matung Bharat ki khwaidagi wangba misamda piba mana Bharat Ratna piduna ikai khumnakraba B.R. Ambedkar gi mapok numit Ambedkar Jayanti haina laibak sinbet thungna pangthoknari Miyamna Bharat ki Constitution ki mapani haina khangnariba Dr. Bhimrao Ambedkar chokna samnaba yadaba myoi kanglup amagi sagai de pokhi haibasi pumnamakna khangnaraba waphamni Tuhat naihatpibagi Khetnabi adugi saitheng pisak piklingai matamdagi thengnarakhiba adu punchigi aroiba mikup phawba madugi sainadi kokhide Atonba jati oina poklurabasu malemgi khwaidagi masak nairaba mahitamphamsing kudam oina hairabada USA gi Columbia University amasung Britain gi London School of Economics tagi MA PhD amasung Master of Science degree lawki Masiki mathakta Grace Indagi Barrister loiduna matam madugi khwaidagi lairik haiba myoisingi manungda ama oiki Sinpham oina Barodagi Maharajgi Military Secretary amasung ukil oiraba matamda thengnakhiba chokna samnaba yadabagi saitheng aduna mai iktuna manabahak phangnabagi akanba lanjangi luchingba oiki Bahistrik Hitakarini Sabha Linkhatuna matam madugi sokna samnaba yadabasingi manabahak phangnaba amasung makoigi hakki maramda khanghanaba thabak paikhatpa hauki Mahaki khongjang adu Bir Sabakar amasung Mahatma Gandhi na mapung phana saugatki Namthabiraba kangbu singi hak phangnaba khongjang rajniti gi sakti yaudrabadi mapung pharoi khanduna mahangna luchingduna Independent Labour Party haiba rajniti dol ama linkhatuna lam leijataba lawmi sinmi singi kholau puna ba thauram pareng lauthoki Tungda lising machamapan kuntathareta Indian National Congress ki mirep maithiba piduna Bombay Sittagi Bombay Presidency ki member oiraba tungda matamduda ahanba oina mahakbo Viceroy Executive Council ki member oina kanki Bharatna ningkha tamnaba matungda semba interim government ta mahakbo law minister oina haptuna constitution ibagi committee ki chairman oiduna Bharat ki constitution ibagi daita lokhi Miga khenaba leitaba myoibagi ningtamba ikai khumnaba achumba wayal phanghanba amasung nungsi chanana leiminaba haiba maru oiba waphamgi yumphamna nunggi isel oiduna constitution semki punsigi tangka kayada saitheng oikiba sokna samnaba yadaba muthatnaba wapham constitution ki article 13 ta haptuna mahaki sangsin khiba lanjang mai pakhanki Constitution iba loiraba matungda mahakna hairami madudi masigi khwaidagi maru oiba article di article 32 masi Constitution gi thawaini masigi maramdi miyamdagi ayaba lawraga phangba rajniti gi pangal adu leibak ngakpagi tongan ba kayat chingda yentoklaba matungda karigumba pangal adu lana miyamda onchinduna sijinarakpada athingba leitrabadi Constitution gi ohantok leite aduna fundamental right manghanba thingba amasung chanhanbagi hak masamak fundamental right oheliba asina sakti lana sijinaba ngakthokpa ngambata natana myoibagi pithokpa yadaba ningtamba khara lei haibidu mayek sengna tai matamgi sangyengda leptuna leiriba Bharat ki constitution ki top masak oiriba federalism da machu khajik maksiliba asi emergency ki matang sini haiba yai State amada President rule thambagi aroiba warep lobangambagi pangal center khaktada lei karigumba center ki mityengda state adu constitution ki Khetnabigi makhada thabak pangthokpa kayaching mathau tawdre haina khanduna center na lengak paisinduna apokpa mapagi saktam lawraba matungda apokpa mapana constitution ki kanglo ningthina channa hanba ngamdrabadi kari tawgata ki haibadudi constitution da iramdre
ꯃꯁꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 32ꯅ ꯀꯣꯛꯍꯟꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯝꯕꯦꯗꯀꯔꯅ ꯄꯜꯂꯝꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯃꯣꯔꯦꯂꯤꯇꯤ ꯍꯥꯏꯕꯗꯨ ꯈꯪꯕ ꯑꯃꯁꯨꯡ ꯉꯥꯛꯇꯨꯅ ꯆꯠꯂꯕ ꯃꯇꯝꯗ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯔꯤ꯫